ai isa MD Adil Khan Khulafam MMWO di Information and Publicity Secretary oina hojik thupuriba ai isani ai anaunda haiba Adil MMWO haiduna simi sabiraga account ama digi sindo warolama thagani ibado ai isa mari kari amata leinade haibase ahanba makada thamjage aduga haiba wafam asida ngasai gi social worker Honorable JP Kairam Kumidoki Badur Rahman dagi social worker Deepak dagi kari columnist kalam editor Ojam Musam Akbar Sani na khangnariba dagi public hospital gi Baya Tajuddin haiba makhoi singsiga amata kai gumba amata kai hiram amata kai ga mari leinaba taude haiba makhoi na rupa 3,000 piraga iribini khairibini kholibini pharana phula kundu aini haidna makhoi na charge tauduna haiba account ama igi semaga thagaliba adugi photo ai samak nachade aina asi Facebook amading social media gi thanga sengdokchari aduga haiba Facebook account holder singse ai cyber crime gi mating laujaraga kanano haibado chap chana thigachaduna kari haini ekhoi mari leinaba case haitare ko case paikhattaga kanano kaino haibado achumba ma thiganaba ai cyber crime da case ma launch tawragani haiba pot ase thamjage aduga masigi asukamna mawong huttaba kari haini mibu nam thaba mibu ikaiba piba amadi depress tawba sugumba Tabuk Tauramase, social media, Matum Amagana Tauruknaba, I will Pangan society Sigi, Maida Kalite Naba, Aina, Mukhana, Taubiganoina, Haizeri Mayami Mafunda. As you have a